Assalamualaikum warahmatullahi wabarakatuh. Mayam ngasi jilhas thagi nongma panbani. Sigi tha sida hasat pagi tha mo ibna maram oraga hasgi mata na ngasi ai wafam khara thamjage. Has makhal kaya lay amasung hariba has makhal adu kari kari no. Hariba makhal sing adu paktakna paksan na sandokna ai thamjaroi suknatage basic oiba wafam sing adu khatang miyamna thamjage. Tentakna hasgi matang da hairabda masi jilhazgi nipan bagi numit yungbu matungda minada satkani hasi yatrik singna aduga mafamduda ahing duma panduna leigani ngallingai gi matamda arafat koba lamhang aduda chatlaga leigani adu mathangi ahing habadi jilhijja gi tarani suba ahing da muzdalifa haiba mafamda amuk panduna leigani numit thorlo matungda minada leiraba matungda jamra da nung thagani ha nung hungani ha dis tawani duga sa qurbani tawani lukokani amade tawaf tawani tawaf loraga makami ibrahim da namaz tawani shari singasi quran gi sura anisuba sura bakra gi ayat chamaga yangkhani pan amasung 196 ka yauribani adai matungda zamzam ising thakani masigi tentapo wafam sing asi khoi hadis sai muslim hadis number 1218 dagi yengbe agani adubu ayat asida umrai matang so palle umra asidi sahi ki tawning mo tha amade ga tawbi ai hadi basida haj ki mathau sing do mathang manaudi mane adubu minada di thunglaroi adu sam khara kakani adubu umra loraga haj al kiran gidamak makha sa thagada bo oiradi sam kaludabani mashi matang so hadis Abu Dawud hadis number 1788 yauri umra dadi pung ani dagi na mari fawba lotion bi ai adu haj di nimit mari ni natraga mangani change aduga kanagumna haj amasung umra punna tawge ana khallaba taragade matau karam tawgani masi tawbagi makhal ani lay ahan bada haj matam oidringaida mangjongna umra loraga miduna marakta ihram fi du lauthokpu yaudana adum leirabadi hayo makhalgi has asibu hazal qiran kawi masidadi ma masagi qurbani tawnaba sa masagi haibadi miqa ki wangmadagi purakpa mathau tai karigumba miduna hazgi matamda umra tawraba adugo umra du loira matungda ihram fi lautholaga adugo yawmul tarwiyada yaroklaba matamda makkadagi amuk hanna ihram fi setpa adugo haj tawraba aduradi haj al tamattu haina khangnai haj al qiran haribadu kaino haba kanda haj amasung umra punchan badu buneba haj tamattu duna khwaidagi laiba adugo yamna kaman noiba mawong na pangthokpa adubani haj al tamattu haribase haj al qiran amasung haj al tamattu asi makkada laitaba misinggi damaktani masi makka gi misingna tawba yade masi international pilgrimage singda piba achoba kudong chabani aduga haibde haj amasung umra puna tawba yabai kudong chaba si Allah na makkada leitaba muslim singi damakta piba kudong chabani aduna makkada laiba singi oinadi umra yaudana haj khaktamak tawgani madugi haj aduna haj al ifrat haina khangnai mi khrana khalli adudi haj anisoi amana haj al akbar amana haj al asghar haina masi thai nagi khoi musrik singi oiba haj makhalni haiba haj makhal khidok pani akhoi muslim singi natte karoidaba amana hojiksu muslim singi marakta hojiksu haj makhal ani lei haina adum thajanari madudi haj al asghar haibama haj al akbar haibama haj al akbar hajina hauze koina haj al ifrat ta tawri basibune haidi koigi umma yaudabida aduga haj al asghar hajina hanthaba haj apikpa haj haibasina karama makhalgi haj na kan koina umra tawri basi umra si haj al asghar ni haina khannari toyumsung islam dharma lakpadagidi umra haina mingthon khrabagi khabai matungdadi masi
hajna hajni umrana umrani aduga thainagi mustrisinga torambadudi hajal asgran kauraga adugi umra adudi moina rajab thada khak tawnarami aduga hariyo makhalgi haj asi zulal hijada tawbabu pamni haina khanarami haibadi hajga loina umra se asi jilhajda plap tawta de guna chawne mon longdarami aduga rajab aduna maram orga makoina rajab thada khakta umra se haida makoina de hajal azgar kawi matamada makoina rajab thada khakta pangthoramme masigra dia web kanda hadis sahih muslim hadis number 1240 diaune adubu islam dharma nadi ji kai tambire makogi aran badu lothok pikre makogi bid'at lo lothok pikre adu kari haire umra si toni mutam to bi hankre adu haj gi de haj asem tha dum leijare hazal qiran asi allah rasul muhammad sallallahu alaihi wasallam na kum thok pikre mutam pumbi oina maramdi haj al qiran to ge hairabadi midu ihram hondoktana ihram setpagi sana kanun singdu ngana laigani mayum dagi sai khudingi mi million ani ahum hena jaliba singna magi sa mayum de pubada achauba polum oigani mayum dagi sa purakpagi khudong chaba lerak loi amadi polum oigani khanbiduna masi kumthopi khibani aduna hojiti ani supa makhalgi hazal tamatu khak tawrani masiga yawi hadis abu dawud hadis number 1787 dagini aduna tentak na harabda amuka halaga haz makhal ahum lay haz al tamattu haz al qiran amasung haz al ifrat adu haiba haz makhal ahum asi tongan ba wafam nate tongan ma thagi tongan ma tamu tawba nate haz ki chenungda yatrik singna haz ki yatrik singna haz gi manungda haji makhain tawgudaba makhai sing adu adi gi kanglon sing adu da tongan mo ong khaki wani aduga wafam amana aikhoi gi khwaidi asoiba amana kai haba kanda haz satpase kanada faraz oibano kanada tangai fadana haz satpa yadabage habadu kana karamba mising no khudam on haraba kanda asoiba amadi no kaino hay matamda marune khoi muslim singi khoi manipur lay muslim sing ayam baina khambada khoi masanu pa sina thabuk toraba officer oiraba adraga pasha pairaba lanthum pasham sa yam pairaba adugi masanu pa duna mana tungi pasha do mage mapa mama ge hasat ngane bi hatungeba adu islam tami badi kain haba kanda adugu masanu pa do adugu masa sing do pasha leri do pasha hek lay matamda hajgi makoida faras oikrabane makoida faras sat soy adrabane adubu mapadu has salangre man tungjo pasadona mapada di pesa paitaba tulop chadaba masur hingjaba mapadu mana tulop chap kan mapada mana thae mapa man seba tawre afaba ani adusu tawgimsung mapadu hana thare mana haski adubu akoin khangadaba mana ipadu thar matungda mapadu thar matungda masadu hasatabida sidokhrade mapada de has to faraz oideba togumsung mana mapada nungsibagi has hanbireba sawa phangane badugi adubu mahaki faraz ogi potudi mana thadokraba mana pangthokidreba maduma mangonda matam pumbada tolaga lairaneba ani suba mana mapaso has salan gre mapaso sikre adu mana hajiba hasata laire sahi tara mapan hasa ki sahi manga phagre mana hajiba hasata laire hanu banga raga adu mana hanu robaga na de ba pesa du loi ki bisai lam nei thot lection ki bisai masa sing oi taw ki bisai kari gi no ma taw matam da pesa du lection gre pesa leiri ngai da mana has lhodra banina pesa leiri ngai da mana farz mangon da farz oi ki budo adu leitraga da de kari ore madu gi dum tolag leire ne ba has lhodra ba man leiri kan da aduna onna taina thawt tawe bai koina has akoina wakhana pokje bai pa han satana macha han chal halena adu leti islam da si bai ma pa na se macha na se bai macha da ma pa na bai ma pa de macha na bai adu kai leti islam da aduna mangon da farz orde ma han pangthok da une ma pa da farz oi deba ma pa da man ta honingi do man chal am tung da ma pa chal halu na tra pa am ta plop chamin na
ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯉꯝꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯐꯔꯁ ꯀꯅꯥꯗ ꯍꯖ ꯑꯁꯤ ꯆꯠꯄꯒꯤ ꯑꯣꯏꯕꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯏꯈꯪ ꯈꯪꯗ꯭ꯔꯦꯕ ꯈꯪꯗꯒꯨꯝꯅ ꯇꯧꯔꯦꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯊꯧꯑꯣꯏꯗꯕ ꯑꯃ ꯇꯧꯔꯦꯕ ꯏꯁꯥꯗ ꯄꯩꯁꯥ ꯂꯩꯔꯀꯥꯟꯗ ꯏꯁꯥꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯑꯇꯩ ꯑꯇꯣꯞꯄ ꯍꯥꯟꯅ ꯍꯥꯆꯠꯍꯜꯂꯦꯕ ꯐꯔꯁ ꯑꯣꯏꯗꯕ ꯃꯤꯗ ꯍꯥꯟꯅ ꯍꯥꯆꯠꯍꯜꯂꯦꯕ ꯐꯣꯀꯁ ꯇꯧꯔꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯇꯧꯒꯗꯕ ꯊꯕꯛꯇ ꯑꯐꯕꯗ ꯑꯩꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯔꯥꯟꯕ ꯑꯁꯣꯏꯕ ꯑꯃ ꯑꯩꯈꯣꯏꯗ ꯂꯩꯍꯜꯂꯦꯕ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯤꯕꯅ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯑꯩꯈꯣꯏꯅ ꯃꯗꯨ ꯃꯈꯣꯏꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯅꯕ ꯍꯣꯠꯅꯕ ꯀꯥꯟꯗ ꯐꯔꯁ ꯑꯣꯏꯔꯤꯕ ꯃꯁꯥ ꯃꯁꯥꯗꯨꯗ ꯄꯥꯡꯊꯣꯛꯇ꯭ꯔꯦꯕ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯒꯨꯅꯥꯅꯤ ꯃꯈꯣꯏ ꯃꯁꯥꯗꯅꯦ ꯒꯨꯅꯥ ꯑꯣꯏꯗꯧꯔꯤꯁꯤ ꯍꯖꯤ ꯆꯠꯂꯣꯏꯗꯕ ꯃꯤ ꯆꯠꯇ꯭ꯔꯁꯨ ꯌꯥꯕ ꯃꯤ ꯐꯔꯁ ꯑꯣꯏꯗꯕ ꯃꯤꯗꯨꯗ ꯃꯥꯅ ꯍꯥꯆꯠꯍꯜꯂꯤꯗꯣ ꯃꯥ ꯆꯠꯇꯕꯤꯗ ꯃꯥꯗꯤ ꯆꯠꯇꯕꯤꯗ ꯑꯗꯨꯅꯦ ꯈ꯭ꯋꯥꯏ ꯁꯣꯏꯕꯁꯦ ꯆꯠꯍꯜꯂꯣ ꯐꯔꯦꯕ ꯑꯗꯨ ꯃꯥꯁꯨ ꯆꯠꯂꯣꯕ ꯃꯥ ꯍꯥꯟꯅ ꯅꯠꯇ꯭ꯔꯒ ꯃꯥ ꯍꯥꯟꯅ ꯆꯠꯂꯣꯕ ꯑꯗꯣ ꯃꯥꯅ ꯄꯦꯟꯁꯤꯟ ꯃꯥꯅ ꯀꯅꯥꯅ ꯈꯪꯒꯅꯤ ꯍꯌꯦꯡ ꯀꯣꯟꯅ ꯃꯥꯏ ꯄꯩꯁꯥꯗꯣ ꯂꯩꯕꯁꯨ ꯂꯩꯇꯕꯁꯨ ꯌꯥꯏ ꯑꯗꯣ ꯄꯩꯁꯥ ꯂꯩꯔꯤꯉꯩꯗ ꯃꯉꯣꯟꯗ ꯆꯠꯄꯒꯤ ꯐꯔꯁ ꯑꯣꯏꯈꯤꯕꯗꯣ ꯂꯩꯇ꯭ꯔꯐꯥꯎꯗ ꯑꯗꯨꯝ ꯂꯩꯇ꯭ꯔꯕ ꯅꯨꯃꯤꯠꯇꯨꯗꯁꯨ ꯑꯗꯨꯝ ꯃꯥ ꯑꯗꯨꯝ ꯍꯥꯟꯅꯒꯤ ꯐꯔꯁ ꯑꯗꯨꯝ ꯐꯔꯁ ꯃꯉꯣꯟ ꯇꯣꯜꯂꯒ ꯂꯩꯔꯅꯦꯕ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯄꯩꯁꯥ ꯇꯣꯟꯕ ꯃꯤꯅ ꯄꯩꯁꯥ ꯂꯩꯔꯤꯉꯩꯗ ꯁꯤꯡꯗꯣꯛꯈꯤꯗꯕꯗꯣ ꯑꯗꯣ ꯄꯩꯁꯥ ꯂꯩꯇ꯭ꯔꯁꯨ ꯑꯗꯨꯝ ꯄꯩꯁꯥ ꯇꯣꯜꯂ ꯂꯩꯕꯗꯣ ꯑꯗꯨꯒꯨꯝꯕꯅꯦ ꯄꯩꯁꯥ ꯂꯩꯇ꯭ꯔꯀꯥꯟꯗꯗꯤ ꯃꯥꯒꯤ ꯄꯩꯁꯥ ꯂꯩꯇ꯭ꯔꯦ ꯑꯩꯉꯣꯟꯗ ꯆꯠꯄꯒꯤ ꯐꯔꯁ ꯑꯣꯏꯗ꯭ꯔꯦꯅ ꯍꯥꯏꯕ ꯌꯥꯔꯔꯣꯏꯕ ꯂꯩꯔꯤꯉꯩꯗ ꯆꯠꯈꯤꯗ꯭ꯔꯦꯕ ꯃꯁꯥꯅ ꯁꯤꯅꯤ ꯃꯔꯨ ꯑꯣꯏꯅ ꯈꯪꯃꯤꯟꯅꯒꯗꯕ ꯑꯃꯁꯨ ꯑꯗꯣ ꯑꯇꯣꯞꯄ ꯑꯃꯅ ꯍꯖ ꯆꯠꯄꯁꯦ ꯑꯩꯈꯣꯏꯒꯤ ꯔꯤꯆꯨꯋꯦꯜꯗ ꯑꯣꯏꯅ ꯆꯠꯈꯤꯕ ꯃꯄꯥꯟ ꯊꯣꯡꯒꯤ ꯑꯣꯏꯅ ꯍꯖꯁꯦ ꯄꯥꯡꯊꯣꯛꯄ ꯄꯩꯁꯥ ꯄꯥꯏꯔꯒ ꯍꯖ ꯆꯠꯇꯕ ꯌꯥꯗꯦꯅ ꯃꯥ ꯍꯦꯛꯇ ꯍꯖ ꯆꯠꯈꯤꯕ ꯍꯖ ꯆꯠꯄꯒꯤ ꯍꯖꯇ ꯇꯝꯕꯤꯔꯤꯕ ꯅꯨꯡꯒꯤ ꯄꯔꯥꯁꯤꯡ ꯑꯗꯨꯗꯤ ꯀꯌꯥ ꯈꯪꯗꯕ ꯊꯤꯗꯕ ꯑꯗꯨꯒ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯄꯥꯟ ꯊꯪꯒꯤ ꯈꯛꯇꯪꯒꯤ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯀꯕꯥꯗ ꯆꯨꯞꯄꯨꯔꯒ ꯍꯜꯂꯛꯑꯒ ꯀꯣꯏꯆꯦꯟ ꯀꯕꯥꯗ ꯔꯥꯎꯟ ꯇꯧꯔꯒ ꯍꯜꯂꯛꯑꯒ ꯃꯥ ꯂꯣꯏꯈ꯭ꯔꯦ ꯃꯥꯏ ꯄꯨꯟꯁꯤꯗ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯃꯊꯪ ꯑꯩꯅ ꯇꯣꯄꯤꯛ ꯑꯃ ꯑꯣꯏꯅ ꯄꯨꯈꯠꯆꯔꯛꯀꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯁꯁꯂꯥꯃꯨ ꯑꯂꯩꯀꯨꯝ ꯋꯔahmatullahi wabarakatuh